Federation of Haomee na maikhum hangdokiba Indigenous Pillar asi community kharagi oiba cultural expression amani masina pillar aduda hakliba community sing adu khaktamak Manipur gi Haomee ni haibadi yaroi haina Thadou Students Association na thadorakpa cherol amana fongdorakli haukiba October gi tang 3 English ngani kun mangada Sawombung Kabui Khunjao da Federation of Haomee na maikhum hangdokiba Indigenous Pillar adugi matangda cherol asina hai Manipur ILP amendment rules English ngani kunithoy gi makhada state government na Haomee category ahum Meitei, Meetei, Meitei-Pangal, Manipuri Muslims amasung scheduled tribes tribe kuntra humdoina saduna article 342 clause 1 gi makhada khaidoi masi mayam asigi maraktasu Manipurda December kuntra mathoi English ngamachapan homfumathoi fawbada khundakhiba Thadou community gi miyoi singsu Haomee ni haina legally recognized tawi TSA na Federation of Haomee gi yek salai system bu preserve taunaba hotnariba amasung cultural unity puraknabagi hotnariba khudingmak khangi adumakpo pillar aduda yauriba furup kun manga amasung makoigi yek salaigi representation adudi government na authorized tauba natraga legally defined tauba classification natte masigi manungda community kun maridi hanana mamangdagi scheduled tribe category oiduna Naga ethnic family gi manungda chanlibani Meitei community bu Federation of Haomee gi president Sapamcha Jadumani amasung atai miyoi kayana represent tauduna makoigi cultural solidarity adu asumna udlabasu masimakna Meitei pumna makamasung Manipur gi Haomee singbu represent taubadi natte TSA na makata na hai Naga na taba scheduled tribe teramathoi Thadou, Mar, Mizo, Jomi amasung atay tribe sing yek salai system natraga machu tarat ki firal na concentrabasu sarkar na makoy busu chap manana Haomee ni haina recognize tawraga lairabani masida hariba community singa sibu Indigenous Pillar da hapti haiba asi community singa sibu marginalized tawduna thamba inthokpa hantana yengbani haina lawroidabani adubu makoy gi community singa duda limit tawba cultural expression amani loinana Federation of Haomee na su pillar aduda yauriba furup kun mga khakta na Manipur gi Haomee ni haina promote tawroidabani Federation of Haomee asi masida yauriba community kun manga asi khaktamak represent tawbani amasung Meitei khaktagi civil society organization su natte maramasina Haomee furup masel gi marakta nungsinadanaba irang sagatnaba statement natraga interpretation sing tawbiganu furup pumna makna amana amabu ikai khumnaduna wakal taminaduna apunbagi fanabagi damakta tawsi hainasu fongdokli TSA na makoy gi santi amasung apunbagi saktam ngaknabagi damakta haukiba August ki tang English ngani kun mangada Thadou community amasung Manipur gi maruoiba CSO sing Kokomi Amuko FoH amasung Aramai Tengolga Manipur gi apunbagi saktam ngaknaba amasung santi laina punna laiminana bagi yana kiba wafa madusu cherol asida nauhawnana ningsingli masigi apunbagi khongthang asina Federation of Haomee gumba organization amakaki wafamdagi henna achetpa apunbagi effort adubu masak takli hainasu palli aroibada Thadou Students Association TSA nasu Thadou furup ki miyoi singda nakpak tanadanaba amadi lana chatkidanaba wafam thamli Federation of Haomee na yungkiba pillar asidi tribe amagi mayokta yungkiba pillar natte adubu group kharat natraga NGO gumba amana makoigi specific community kharagi culture bu commemorate tawnabagi damakta yungkiba gumbani maramaduna TSA na Haomee furup khudingmakta lamdam masida makhata na irang thoktanaba santi lainaba amaga nungsi chana na ikai khumnaduna tangdu laitana lainaba hotnamin si haiba wafam thamlakli